ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯃꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤ ꯃꯌꯥꯝꯗ ꯑꯩꯅ ꯆꯍꯤ ꯑꯃ ꯃꯈꯥꯏ ꯑꯅꯤꯃꯨꯛ ꯁꯨꯔꯦ ꯑꯩꯅ ꯇꯦꯁ ꯇꯧꯔꯛꯄ ꯁꯤꯁꯦ ꯃꯌꯥꯝꯗ ꯁꯤ ꯑꯩ ꯃꯌꯥꯝꯗꯁꯨ ꯐꯣꯡꯗꯣꯛꯇꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯇꯦꯁ ꯇꯧꯕꯗ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯅ ꯖꯟꯇ꯭ꯔ ꯑꯃꯈꯛ ꯁꯥꯏ ꯖꯟꯇ꯭ꯔꯁꯤ ꯃꯌꯥꯝ ꯄꯥꯝꯕꯤꯔꯒꯗꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯗꯨꯝ ꯊꯦꯡꯅꯗꯕ ꯅꯠꯇꯦ ꯃꯤ ꯑꯉꯥꯡꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯆꯠꯂꯤꯕ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕꯁꯤꯡ ꯅꯍꯥꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯕ ꯈꯛꯇꯒꯤ ꯅꯍꯥꯁꯤꯡ ꯈꯛꯇ ꯅꯠꯇꯕꯤꯗ ꯃꯤ ꯈꯨꯗꯤꯡꯃꯛ ꯁꯤꯕꯗꯤ ꯂꯣꯏ ꯌꯥꯏ ꯑꯗꯨꯕꯨ ꯃꯁꯤꯁꯦ ꯃꯃꯤꯡ ꯃꯊꯥꯒꯤꯗꯤ ꯃꯊꯧꯗꯤ ꯇꯥꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯥꯏꯕ ꯏꯟꯗꯕ ꯍꯥꯏꯗꯅ ꯌꯨꯝꯗ ꯂꯩꯅꯤꯡꯗꯕ ꯃꯁꯤꯒꯤ ꯃꯦꯟ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯀꯨꯊꯤ ꯌꯦꯡꯕ ꯂꯥꯛꯄꯁꯤꯡꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯩ ꯁꯤꯗ ꯑꯩꯅ ꯃꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯍꯥꯏꯕ ꯏꯟꯗ꯭ꯔꯦ ꯍꯟꯖꯤꯜꯂꯛꯅꯤ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯤ ꯊꯣꯛꯈꯤꯕꯗꯤ ꯍꯟꯖꯤꯜꯂꯛꯇꯕ ꯊꯦꯡ ꯍꯜꯂꯛꯄ ꯑꯗꯒꯤ ꯂꯥꯏ ꯑꯣꯛꯅꯕ ꯌꯥꯎꯔꯛꯄ ꯑꯗꯒꯤ ꯊꯋꯥꯏ ꯑꯗꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯟꯖꯤꯟꯅꯤꯡꯗꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯟꯁꯤ ꯃꯄꯥꯟꯗ ꯊꯣꯛꯏꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯆꯠꯂꯨꯕ ꯃꯇꯝꯁꯤꯗ ꯀꯩꯅꯣꯗ ꯂꯝ ꯑꯃꯗ ꯆꯠꯂꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯊꯋꯥꯏ ꯅꯞꯄꯧꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯏꯅꯔꯖꯤ ꯈꯔ ꯊꯦꯡꯅꯔꯨꯕ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯂꯩꯍꯧꯕ ꯑꯗꯩ ꯌꯨꯝꯗꯗꯤ ꯂꯥꯛꯑꯀꯥꯟꯗ ꯌꯨꯝꯗ ꯂꯩꯅꯤꯡꯗꯕ ꯐꯥꯎꯔꯛꯄ ꯁꯤꯒꯨꯝꯕꯁꯤꯡꯁꯤꯒꯤ ꯑꯣꯏꯕ ꯁꯤꯝꯇꯣꯝꯁꯦ ꯂꯣꯏ ꯎꯠꯂꯛꯀꯅꯦꯕ ꯁꯤꯁꯦ ꯑꯗ ꯁꯤꯒꯨꯝꯕ ꯁꯤꯝꯇꯣꯝꯁꯤꯡꯁꯦ ꯎꯠꯂꯛꯄ ꯍꯥꯏꯗꯤ ꯅꯦꯆꯔꯁꯤꯒ ꯑꯩꯉꯣꯟꯗ ꯏꯁꯥꯗ ꯌꯥꯎꯖꯔꯤꯕ ꯏꯅꯔꯖꯤꯁꯤꯒ ꯑꯩꯅ ꯐꯦꯁ ꯇꯧꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯒꯅ ꯑꯍꯟꯗꯁꯨ ꯑꯗꯨꯝ ꯇꯧꯏꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯣ ꯃꯦꯟ ꯑꯣꯏꯅ ꯑꯉꯥꯡꯁꯤꯗꯅꯦꯕ ꯀꯟꯇ꯭ꯔꯣꯜ ꯉꯝꯂꯛꯇ꯭ꯔꯤꯁꯦ ꯑꯗꯣ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯇꯧꯕꯁꯦ ꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯖꯟꯇ꯭ꯔ ꯑꯃꯈꯛ ꯑꯩꯅ ꯗꯤꯖꯥꯏꯟ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯑꯣꯡ ꯑꯩꯅ ꯃꯈꯜ ꯈꯔ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯗ ꯏꯆꯝꯗꯤ ꯆꯝꯕ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯒ ꯃꯤꯉꯣꯟꯗ ꯑꯩꯅ ꯇ꯭ꯔꯥꯏ ꯇꯧꯍꯟꯕ ꯃꯇꯝꯁꯤꯗ ꯃꯁꯤꯒꯤ ꯐꯤꯠꯕꯦꯛꯁꯦ ꯑꯗꯨꯝ ꯐꯖꯅ ꯄꯤꯕꯤꯔꯛꯑꯦ ꯍꯥꯏꯗꯤ ꯍꯥꯏꯕ ꯏꯜꯂꯝꯗꯕ ꯃꯌꯥꯝꯁꯤꯡꯁꯦ ꯍꯥꯏꯕ ꯏꯜꯂꯛꯑꯦ ꯍꯥꯏꯗꯤ ꯍꯩꯕ ꯍꯩꯇꯕ ꯈꯪꯕ ꯈꯪꯗꯕꯗꯨꯅ ꯇꯣꯉꯥꯟꯕ ꯑꯣꯏꯈ꯭ꯔꯒ ꯅꯦꯆꯔ ꯇꯥꯕ ꯍꯥꯏꯕ ꯑꯃ ꯂꯩꯌꯦ ꯃꯤ ꯑꯃꯒꯤ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕꯒꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃꯒꯤ ꯂꯦꯚꯦꯜꯗ ꯂꯥꯛꯄꯗꯣ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯒꯨꯝꯕꯁꯤ ꯈꯔ ꯎꯔꯛꯄꯗꯒꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯔꯤꯖꯜꯁꯦ ꯐꯩ ꯁꯤ ꯑꯩꯅ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝꯗꯁꯨ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯊꯦꯡꯅꯕꯤꯔꯕ ꯍꯥꯏꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯒꯤ ꯁꯣꯂꯨꯁꯟꯗꯨ ꯈꯪꯗ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯋꯥꯈꯟꯗꯣ ꯋꯥꯔꯒ ꯂꯩꯗꯅ ꯑꯗꯨꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯒꯤ ꯁꯣꯂꯨꯁꯟꯁꯦ ꯄꯥꯝꯃꯒꯗꯤ ꯃꯁꯤꯁꯤꯅ 100% ꯑꯣꯏꯅꯤ ꯑꯣꯏꯔꯣꯏ ꯍꯥꯏꯕꯒꯤꯗꯨꯅ ꯑꯃꯨꯛ ꯇꯣꯉꯥꯟꯕ ꯋꯥꯔꯤꯅꯤꯀꯣ ꯑꯗꯨꯒ ꯔꯤꯖꯜꯇꯤ ꯑꯗꯨꯝ ꯐꯖꯅ ꯂꯥꯛꯑꯦ ꯔꯤꯖꯜ ꯐꯖꯅ ꯂꯩ ꯑꯗꯨꯒ ꯁꯤꯗꯩꯗ ꯁꯤꯒꯤ ꯄꯣꯠꯁꯛꯁꯤꯅ ꯃꯤꯑꯣꯏꯕꯗꯣ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯛꯇꯕꯗꯣ ꯌꯥꯔꯛꯄ ꯑꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯗ ꯂꯥꯛꯄꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯇꯣꯏꯅꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯂꯥꯛꯇ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯃꯤꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯁꯤꯗ ꯑꯣꯏꯒꯦꯔꯥ ꯃꯤꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦꯝ ꯖꯥꯗꯨ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯣꯏꯅꯦꯕ ꯀꯩꯒꯤꯅꯣꯗꯤ ꯁꯤꯒꯤ ꯖꯟꯇ꯭ꯔꯁꯤꯅ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯄꯤꯒꯗꯧꯔꯤꯕ ꯖꯟꯇ꯭ꯔꯁꯤꯅ ꯁꯥꯔꯤꯕ ꯖꯟꯇ꯭ꯔꯁꯤꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯕ ꯉꯝꯗꯕ ꯍꯥꯏꯁꯦ ꯄꯣꯠꯁꯦꯝ ꯖꯥꯗꯨꯗꯤ ꯉꯝꯗꯦꯕ ꯑꯩꯈꯣꯏꯗꯤ ꯄꯣꯠꯁꯦꯝ ꯖꯥꯗꯨꯁꯤꯗꯤ ꯃꯥꯏ ꯃꯃꯤꯡ ꯃꯊꯥ ꯌꯥꯎꯔꯒ ꯇꯧꯔꯛꯀꯗꯣꯏꯅꯤꯅ ꯃꯗꯨꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟꯒꯤ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯒꯤꯁꯨ ꯏꯅꯔꯖꯤ ꯂꯦꯚꯦꯜꯗꯨ ꯂꯩꯕꯅꯤꯅ ꯑꯗꯨꯅ ꯅꯦꯆꯔꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯂꯥꯏ ꯑꯣꯛꯅꯕ ꯁ꯭ꯋꯥꯏ ꯆꯠꯂꯒ ꯑꯣꯛꯅꯕ ꯑꯗꯒꯤ ꯍꯣꯁꯇꯦꯜꯗ ꯌꯥꯝ ꯇꯧꯒꯜꯂꯦ ꯃꯁꯤꯁꯦ ꯍꯣꯁꯇꯦꯜꯒꯤ ꯃꯐꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯐꯠꯇꯕ ꯊꯣꯛꯂꯛꯄ ꯑꯗꯒꯤ ꯑꯣꯛꯅꯕ ꯑꯗꯒꯤ ꯂꯥꯏ ꯁꯤꯁꯦ ꯍꯣꯁꯇꯦꯜ ꯈꯔ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯎꯋꯦꯕꯀꯣ ꯑꯩꯈꯣꯏꯁꯨ ꯁꯤꯒꯤ ꯃꯔꯝꯁꯤꯗ ꯑꯗꯨꯝ ꯆꯠꯄꯅꯤꯅ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯂꯥꯏ ꯇꯣꯡꯈꯠꯂꯛꯄ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯊꯦꯡꯅꯩ ꯁꯤꯒꯨꯝꯕꯁꯦ ꯂꯥꯏ ꯑꯣꯇꯤ ꯃꯣꯛꯄ ꯀꯧꯏ ꯁꯤꯗꯤ ꯄꯣꯠꯁꯦꯝ ꯖꯥꯗꯨ ꯅꯠꯇꯦꯕ ꯑꯗꯨꯅ ꯂꯝꯗꯨꯗ ꯑꯗꯨꯃꯥꯏ ꯆꯠꯄꯗ ꯊꯦꯡꯅꯔꯛꯀꯗꯕ ꯁꯤꯁꯤꯡꯁꯦ ꯄ꯭ꯔꯣꯇꯦꯛ ꯇꯧꯗꯣꯏꯅꯤ ꯃꯁꯤꯁꯤꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤ ꯈꯛꯇ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯟꯗꯕ ꯍꯥꯏꯇꯥꯔꯦ ꯁꯤꯁꯨ ꯑꯗꯨꯝ ꯐꯔꯛꯄ ꯁꯤꯒꯤ ꯑꯣꯏꯕ ꯐꯕ ꯐꯅꯌꯥꯝ ꯌꯥꯎꯔꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯃꯁꯤꯁꯦ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯍꯥꯏꯕꯤꯌꯣ ꯑꯩ ꯑꯗꯨꯝ ꯁꯦꯝꯖꯔꯒ ꯑꯗꯨꯝ ꯄꯤꯖꯒꯦ ꯑꯗꯨꯒꯅ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯅ ꯃꯥꯒꯤ ꯕꯨꯙꯤ ꯂꯧꯁꯤꯡ ꯆꯥꯎꯈꯠꯅꯕ ꯁꯤꯁꯨ ꯑꯩꯅ ꯍꯥꯞꯄꯅꯦ ꯀꯝꯕꯥꯏꯅꯦꯁꯟ ꯃꯔꯤ ꯇꯧꯔꯒ ꯍꯥꯞꯄꯅꯦꯕ ꯑꯩꯅ ꯀꯝꯕꯥꯏꯅꯦꯁꯟ ꯃꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯟꯒꯤꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯩ ꯑꯃꯈꯛꯀꯤ ꯑꯩꯈꯣꯏꯒꯤ ꯎ ꯑꯃꯈꯛ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯃꯝ ꯂꯣꯛ ꯑꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯂꯩ ꯕꯥꯔꯨꯅꯤ ꯆꯤꯡꯁꯤꯗ ꯁꯤꯒꯤ ꯑꯃꯝ ꯂꯣꯛꯀꯤ ꯃꯅꯨꯡ ꯆꯪꯉꯒꯅꯤꯀꯣ ꯁꯤꯒꯤ ꯎꯁꯤ ꯃꯃꯤꯡꯁꯦ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯀꯥꯎꯔꯦ ꯃꯃꯤꯡꯗꯤ ꯍꯥꯏꯔꯛꯄꯅꯤ ꯁꯤ ꯎꯁꯦ
ꯃꯗꯨꯒꯤ ꯑꯦꯔꯤꯌꯥꯗꯣ ꯅꯠꯇꯅ ꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯄꯣꯠꯁꯤꯅ ꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯎꯁꯦ ꯑꯩꯈꯣꯏꯅ ꯆꯩꯁꯨ ꯑꯣꯏꯅ ꯁꯨꯔꯒꯁꯨ ꯑꯩꯅ ꯆꯩꯁꯨ ꯑꯣꯏꯅ ꯁꯦꯝꯃꯒ ꯑꯗꯒꯤ ꯆꯩꯇꯦꯛ ꯑꯣꯏꯅ ꯄꯥꯏꯔꯒꯁꯨ ꯌꯥꯏꯕꯀꯣ ꯑꯗꯨ ꯊꯥꯏꯅꯗꯤ ꯃꯁꯤꯁꯦ ꯑꯈꯪꯕꯁꯤꯡꯁꯤꯅ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯤ ꯈꯪꯕ ꯃꯤꯁꯤꯡꯁꯤꯅꯗꯤ ꯆꯩ ꯑꯣꯏꯅ ꯃꯥꯒꯤ ꯁꯛꯇꯤ ꯑꯣꯏꯅ ꯆꯩ ꯑꯣꯏꯅ ꯂꯤꯟꯒꯨꯝꯕ ꯀꯩꯅꯣꯒꯨꯝꯕ ꯊꯦꯡꯅꯗꯅꯕ ꯂꯥꯏꯔꯦꯟ ꯊꯦꯡꯅꯗꯅꯕ ꯑꯗꯨꯒꯨꯝꯕꯒꯤ ꯑꯣꯏꯅ ꯆꯩ ꯑꯣꯏꯅ ꯁꯦꯝꯃꯒ ꯃꯣꯏꯅ ꯁꯤꯖꯤꯟꯅꯩꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯁꯤꯒꯤ ꯎꯁꯦ ꯀꯅꯥꯝꯇꯅ ꯈꯪꯅꯗ꯭ꯔꯦ ꯑꯗꯣ ꯎꯁꯦ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯈꯔ ꯂꯩꯔꯦ ꯑꯗꯣ ꯁꯤꯁꯤꯒꯤ ꯃꯆꯦꯠ ꯃꯆꯦꯠ ꯍꯥꯞꯄꯁꯦ ꯑꯗꯒꯤ ꯃꯆꯦꯠ ꯑꯃ ꯍꯥꯞꯄꯁꯤꯅ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯗ ꯀꯥꯟꯅꯒꯗꯣꯏꯁꯤꯅ ꯑꯩꯈꯣꯏꯅ ꯂꯥꯏꯔꯦꯟ ꯊꯦꯡꯅꯕ ꯂꯤꯟ ꯍꯥꯏꯕ ꯖꯥꯠ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯤꯁꯤꯒꯤ ꯑꯣꯏꯕ ꯏꯅꯔꯖꯤ ꯌꯥꯎꯖꯕ ꯂꯥꯏꯌꯣꯛ ꯇꯤꯡꯉꯣꯛ ꯇꯧꯔꯛꯇꯅꯕ ꯂꯤꯟꯒ ꯃꯔꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯄꯥꯈꯪꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯌꯥꯝꯒꯤ ꯂꯣꯟꯗꯥꯗ ꯂꯤꯟꯒꯤ ꯑꯣꯏꯕ ꯏꯅꯔꯖꯤ ꯁꯥꯍꯨꯝ ꯐꯪꯗꯅꯕ ꯀꯔꯤꯒꯨꯝꯕ ꯑꯩꯁꯦ ꯆꯠꯊꯣꯛ ꯈꯣꯠꯊꯣꯛ ꯇꯧꯕꯗꯁꯨ ꯖꯪꯒꯜꯗ ꯑꯣꯏꯒꯦꯔꯥ ꯑꯁ꯭ꯋꯥꯏꯗ ꯆꯠꯂꯨꯒꯦꯔꯥ ꯂꯤꯟ ꯊꯦꯡꯅꯕ ꯂꯤꯟꯗ ꯂꯩꯕꯗꯣ ꯄꯥꯈꯪꯕ ꯑꯣꯛꯅꯩ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯅꯕ ꯁꯤꯒꯨꯝꯕꯒꯤ ꯏꯅꯔꯖꯤ ꯑꯣꯛꯅꯒꯗꯕꯁꯦ ꯁꯤꯁꯨ ꯍꯧꯖꯤꯛꯀꯤ ꯆꯩꯗꯨꯒꯤ ꯃꯇꯦꯛ ꯑꯃ ꯑꯩꯅ ꯍꯥꯞꯄꯦꯕ ꯍꯧꯖꯤꯛꯀꯤ ꯆꯩꯁꯤꯗꯤ ꯐꯪꯗꯤ ꯐꯪꯗ꯭ꯔꯦ ꯑꯗꯨꯝ ꯑꯩꯅ ꯃꯇꯦꯛ ꯈꯔ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯁꯨꯝ ꯍꯥꯞꯄꯒ ꯁꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯅꯦꯕ ꯑꯗꯣ ꯃꯁꯤꯒꯤꯁꯨ ꯗꯒꯤꯁꯨ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯕꯗꯤ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯎꯁꯦ ꯂꯤꯟ ꯍꯥꯏꯕ ꯖꯥꯠꯁꯤꯒꯤ ꯏꯅꯔꯖꯤ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯅ ꯂꯣꯏꯅꯃꯛ ꯀꯦꯟꯁꯦꯜ ꯇꯧꯕ ꯉꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯆꯪꯍꯟꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯂꯤꯟꯁꯨ ꯍꯧꯖꯤꯛꯀꯤ ꯎꯁꯦ ꯃꯇꯦꯛꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯊꯝꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯂꯤꯟ ꯇꯤꯟ ꯀꯥꯡ ꯂꯤꯟꯁꯦ ꯌꯥꯝꯅ ꯌꯥꯝ ꯀꯟꯕ ꯃꯐꯝꯗꯗꯤ ꯍꯧꯖꯤꯛꯀꯤ ꯎꯒꯤ ꯃꯆꯦꯠꯁꯦ ꯊꯝꯕ ꯃꯇꯝꯁꯤꯗ ꯂꯤꯟ ꯆꯪꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯕ ꯆꯪꯗꯦꯕ ꯑꯩꯈꯣꯏꯅ ꯁꯨꯝ ꯇ꯭ꯔꯥꯏ ꯇꯧꯕ ꯃꯇꯝꯁꯤꯗ ꯃꯤꯅꯁꯨ ꯑꯩ ꯑꯇꯣꯞꯄꯗꯁꯨ ꯃꯤꯅ ꯇ꯭ꯔꯥꯏ ꯇꯧꯈꯤꯕ ꯃꯤꯁꯨ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯃꯣꯏꯅ ꯑꯗꯨꯒꯤ ꯆꯩꯗꯨ ꯊꯝꯕ ꯀꯥꯟꯁꯤꯗ ꯂꯤꯟꯗꯣ ꯁꯨꯡꯂꯥꯛ ꯂꯥꯛꯇꯕ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅꯗꯤ ꯑꯗꯨꯝ ꯑꯁ꯭ꯋꯥꯏꯗꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯒꯤ ꯑꯦꯔꯤꯌꯥ ꯑꯃꯗ ꯑꯗꯨꯝ ꯎꯔꯝꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯆꯩꯁꯦ ꯊꯝꯕ ꯀꯥꯟꯗ ꯐꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯄꯣꯠꯁꯤꯗ ꯑꯩꯅ ꯍꯥꯞꯄꯅꯦꯕꯀꯣ ꯖꯟꯇ꯭ꯔ ꯃꯅꯨꯡꯁꯤꯗ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯆꯠꯊꯣꯛ ꯈꯣꯠꯊꯣꯛ ꯇꯧꯕꯗꯁꯨ ꯂꯤꯟ ꯀꯩꯀꯥ ꯑꯗꯒꯤ ꯅꯦꯒꯦꯇꯤꯞ ꯏꯅꯔꯖꯤ ꯂꯤꯟꯗ ꯍꯥꯏꯗꯤ ꯂꯤꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯎꯗꯣ ꯄꯥꯈꯪꯕꯒꯤ ꯁꯥꯎꯒꯨꯝ ꯂꯩꯕ ꯃꯥꯒꯤ ꯆꯥꯒꯣꯛ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯁꯨ ꯂꯩꯌꯦꯕꯀꯣ ꯃꯣꯏꯁꯦ ꯊꯦꯡꯅꯔꯨ ꯇꯥꯔꯒ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯄꯥꯈꯪꯕ ꯑꯣꯛꯅꯩ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯅꯔꯤꯁꯦ ꯃꯥꯏꯕꯅ ꯍꯦꯛꯇ ꯁꯣꯟꯇꯣꯛꯅꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯇꯦꯡꯙꯧ ꯀꯩꯀꯥ ꯍꯥꯞꯄꯒ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯅꯔꯤꯁꯦ ꯁꯤꯒꯨꯝꯕꯒꯤꯁꯨ ꯑꯗꯨꯝ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯁꯦ ꯃꯌꯥꯝꯗ ꯑꯩꯁꯦ ꯇꯦꯁ ꯇꯧꯔꯀꯥꯟꯗ ꯌꯥꯔꯦ ꯍꯥꯏ ꯀꯥꯟꯗ ꯍꯥꯏꯒꯦꯅ ꯁꯨꯝ ꯈꯟꯕꯗꯒꯤ ꯉꯁꯤꯁꯦ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯆꯕꯅꯦ ꯑꯗꯣ ꯁꯤ ꯄꯥꯝꯕꯤꯔꯒꯗꯤ ꯑꯣꯔꯗꯔ ꯑꯗꯨꯝ ꯇꯧꯕꯤꯕ ꯌꯥꯒꯅꯤ ꯑꯩꯒꯤ ꯂꯩꯐꯝꯕꯨꯗꯤ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯩꯒꯤ ꯂꯩꯐꯝꯁꯦ ꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯑꯦꯀꯣ ꯂꯩꯐꯝ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯅꯧꯕꯒꯤ ꯑꯣꯏꯅ ꯑꯩ ꯀꯣꯡꯄꯥꯜ ꯆꯅꯝ ꯂꯩꯀꯥꯏꯅꯤ ꯄꯣꯔꯣꯝꯄꯥꯠ ꯀꯃꯥꯏꯅ ꯇꯧꯔ ꯂꯥꯛꯀꯗꯒꯦ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯄꯣꯔꯣꯝꯄꯥꯠ ꯄꯥꯡꯒꯜ ꯂꯩꯔꯛꯅ ꯍꯥꯏꯕꯅꯤ ꯊꯋꯥꯟ ꯊꯥꯕ ꯂꯩꯔꯛꯁꯨ ꯀꯧꯕꯅꯤ ꯑꯗꯨꯗ ꯆꯨꯝꯅ ꯃꯃꯥꯡ ꯄꯥꯡꯅ ꯂꯥꯛꯑꯒ ꯀꯣꯡꯕ ꯇꯨꯔꯦꯟꯒꯤ ꯊꯣꯡꯒꯤꯗ ꯎꯄꯥꯛꯀꯤ ꯊꯣꯡ ꯑꯃ ꯂꯩꯕꯅꯤ ꯂꯥꯜꯂꯒ ꯑꯗꯨꯋꯥꯏꯗꯨꯗ ꯑꯗꯨꯝ ꯁꯅꯥꯇꯣꯟꯅ ꯍꯪꯉ ꯑꯗꯨꯝ ꯈꯪꯕꯤꯔꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯅꯝꯕꯔ ꯑꯣꯏꯅ ꯃꯈꯥꯗ ꯄꯤꯖꯔꯦ ꯁꯤꯒꯤ ꯂꯤꯡꯁꯤꯗ ꯑꯗꯨꯒ ꯁꯤꯒꯤ ꯅꯝꯕꯔꯁꯤꯗ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯅꯝꯕꯔ ꯑꯣꯏꯅ 7424015147 ꯁꯤꯒꯤ ꯅꯝꯕꯔꯁꯤꯗ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯒ ꯑꯗꯨꯝ ꯌꯥꯒꯅꯤ ꯑꯗ ꯈꯨꯊꯤ ꯌꯦꯡꯅꯤꯡꯉꯒꯁꯨ ꯑꯗꯨꯝ ꯌꯥꯔꯅꯤ ꯀꯩꯁꯨ ꯁꯤꯒꯤ ꯅꯝꯕꯔꯁꯤꯗ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯕꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯋꯥꯆꯦꯞꯁꯨ ꯑꯗꯨꯝ ꯍꯥꯡꯕꯅꯤ ꯃꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ